Salai gi depositor singna government amasung pulista sengdoroknaba appeal tawre. Smart Society amasung Salai Holding Private Limited ta sel thamjiluba miyoi singna hauzik thengnariba khudong sadaba kaya asibu mijeng sangdabada pendaba phongdokpaga loinana JSC4 Salai depositors ki maikaidagi government amasung police kharana social media da audio clip sing thadoklaga sel thamjinkiba kangbuda claim form yonduna sel khomgatpagi thabak sathariba asigi matangda sengdoknaba appeal tawre. JSC asigi publicity secretary Thoksom Ranjuna thokpa cherol amada audio clip thadorokliba singna kanagumba approve tawraba authority amasung police official singi ming hanjin palliba se kari maramdagino haina hangle. Police singna Salai management ka khusam naraga depositor singda samamnaba pokhalibara maduna taba oirabade depositor singda claim form pisinaba honaragliba singi mathakta karigumba action amata laukhatribano hainasu cherol asina hangle. Depositor group ki maikaidagi CM gi PRO da claim form thazili haina phongdokliba asigi maram karigino amasung karigumba achumba oiragana hiram asiga mari leinana kari action laukhatpa leiragi haibasu hangle. Salai da sel thamjiluba kangbuda sel handokani haiba wafam leiragade karigidamak masiga mari leinaba notice thoktribano claim form sing yanthokpagi mingda sel khomgatliba kangbu singi mathakta government na karisu tawdana leidiba asigi kari maram leibagi haina hangbaga loinana government amasung Salai gi authority gi marakta karigumba yasinaba phibam leirabara hainasu cherol asina hangle. Claim form khomgatliba singa depositor singa karigumba amatada mari leinade tawriba thawong aside awaba taraba singdagi sendong launaba hotnabane depositor group lingliba kangbu ase mamangdasu isam samjaba depositor singdagi mamangdasu sel khomgatpagi thabak tawkhiba ngaktani haire. Salai da deposit tawkhiba aduga mari leinana police ta complaint tawkhiba singi matangda state government na nauna semba matik saba authority da sinagadabane masi the banning of unregulated deposit scheme act 2019 gi makhada tawgadabane police na mari leinaba authority gi judgment yaudana sel khomgatpagi thabak tawba yaroi haire. Thawong asi mamangda tawkhiba leirabasu state government na laukthokiba anoba rule asigi matungina tawgadabani haire. Maram aduna state government natraga police department natraga Salai gi board of directors na depositor singda sengdokpaga loinana depositor singda leiriba chamamnaba ase kokhanaba singadabani haire. Putin na nongsup leibak singda cheksinwa haikre. Russia gi president Vladimir Putin na chahi asigi oiba paujel pibada security interest ta makhatana khut thingjilaktana nongsup leibak singda khangankre amasung Russia na pakhum pirakpa matamda yamna thuna amasung akanba mawongda tawrakani haina warning tawkre. Putin na warning tawribase Ukraine ga lonaba ngamkhai paringda angakpa phangna Russian lanmi thomjinduna leiringai talaktane nongpok Ukraine da Russia na support tawba rebel force ke irang na maram oiduna Russia amasung Ukraine gi marakta ungkhatnabada United States amasung Europe ki leibak singna Ukraine gi maikaida leple. Russia ga mari leinaba waphamda kana amatana akiba leitaba mawongda red line lanthorok loi haina aihangna asa tawe arakpa case ki matungin aikhoina kaidawgadagi haibadu lepthokane. Russia gi mayol oiba security issue da kihanduna khanaba haurakpa singna mamangda amukta thengnakhidriba mawongda makhoina tawruba adugidamak yamna thamoi sokani haina Putin na haikhe. Ukraine ga lonaba paringda Russian lanmi amasung khulai kaya saithokliba adugi matangda Russian sarkar na makhoigi lamda maning makhatamna forces saithokpa yai masi kana amatada threat tawba natte haina phongdokhe. Adubu Ukraine ge nongpokta Russian lon ngangba rebel sing na khudum salaga leiriba adu Ukraine na force sizinaraga paisinaba honarabade Russia na civilian sing ngakthoknanaba khut thingzilakani haina su Russian sarkar na warning tawkhe. Aikhoina tasengna thongmai thadokpa pamde adubu aikhoigi afaba mataw ase asonbu oina lawduna masana thongsingdu thadatnaba honarabade Russia na manaba mawongda khut hangane yamna thuna amasung akanba mawongda hangani haina Putin na haikhe. Indonesian submarine ama mangkre. Indonesia ge Bravil Resort ithat manakta Indonesian Navy gi personnel yangkhai humdoi tongkiba submarine ama mangkre haina military gi paw ama na haire. KRI Nanggala 402 kauba submarine adu training exercise amada saruk yakhibane. Report tawgadaba matam yauraba phawbada paw phawnaba ngamkhidabadagi submarine adu balegi awanglomda mile hompurom thapa maphamda mangkre haina thajari haina military ship hade Tiza Johnston na phongdokhe submarine adu thinaba jahaz kaya saithokre amasung
सिंगापुर अमदे ऑस्ट्रेलिया के मतेंग नीरी हाइना मिलिट्री शिपना हाइखे सबमेरिन अदु मीटर लिसिंग अनिगा चहुमलोम लुबा मफमदा लुपथखरे हाइना नेवीना थाजरी हाइना लोकल मीडिया रिपोर्टसिंग दा हाइखे जर्मनी न साबा सबमेरिन अदु इंग 1980 गे मतमदगे ऑपरेट तौरकपने हयेंग मिसाइल लॉन्च तौबगे ट्रेनिंग तौद्रिंगाई मांगोइनना थौदोक असि थोखिबनी हाइरे इंडोनेशिया दा हौजिकमकी ओइना सबमेरिन मंगा लैरी अमसुंग इंग 2024 फाउबगी मनुंगदा यामद्रबदा निपान ऑपरेट तौनबा पांडम थमले म्यांमार दा रिफ्यूजी क्राइसिस फिबम लुरे हौखिबा फेब्रुआरी अमदा मिलिट्री कू तौदुना अचौबा इरांग थोकलिबा म्यांमार दा सेनमिटलोनगी फिबम यामना सोक्सिलक्तुना नोंमगी मी कया पुक्साक लंबी तटली अमसुंग पॉलिटिकल वाथोक असिना रीजनल रिफ्यूजी क्राइसिस सु थोकहल्ली हाइना पाउगी सोर्सना हाइरे म्यांमार दा यूनाइटेड नेशन गे अखनबा रिपोर्टर ओइरिबा टॉम एंड्रयूसना फोंदोखिबा मतुंगिना हिंसागी थौदोकसिंग थोकपदगे मी लाख अनिगे लिसिंग यांखैरोम मयुम मकई ताखरे हाइरे मिलिट्री कूगी मतंगदा म्यांमार गी युमलोनबा लेवाकसिंगना चयोल सिदा समिट मीटिंग पांगथोक्तुना वा खनगदौरिबा अदुगा इरोइनना रिफ्यूजी क्राइसिस असे कंट्रोल तौबा ngambagi वांगमदा लाकपा याई हाइना एंड्रयूसना हाइखे मियोइबगी खमथेंगना अवा अना ताबा सिदा पृथ्वीगी लेवाकसिंगना खुदकता थबक पाइखतकदबनी हाइना एंड्रयूसना हाइखे मिलिट्री कू तौखिबा अमसुंग मतुंगदा हिंसागी थौदोक कया थोक्तुना मी 400 की मथक्ता सिखिबा अदु लाकलिबा थांगजे नुमित्ता मेंबर लेवाक तराना साबा एशियन एसोसिएशन ऑफ साउथ ईस्ट एशियन नेशन गे समिट मीटिंग पांगथोक्तुना वा खनगदौरे म्यांमार दा हिंसागी थौदोक थोकपदगे मी कया मयुम थादोक्तुना सेनरिबा असे एशियन ग्रुप असिना थिंगबा पामले रिफ्यूजी कया ngamkhai लांथोकनरकलिबा असे रीजनल इशू अमा ओइरकली हाइना हौखिबा चही 30 हेनबसिदा म्यांमार दा रिफ्यूजी सिंगी मतेंग पांगदुना लाकपा दि बॉर्डर कंसोर्टियम गे एग्जीक्यूटिव डायरेक्टर सेली थॉमसन ना फोंदोखे एशियन असे करबार पुनबा ब्लॉक ओइबा मरमना मसिगी मेंबर स्टेट सिंगना म्यांमार दा प्रेशर पीबा ngamgani हाइना थॉमसन ना थाईलैंड गी फॉरेन कोरेस्पोंडेंस क्लब ता ब्रीफिंग पीबदा फोंदोखे थाईलैंड गा लोनबा ngamkhai गे सलविन तुरेंदा मी लिसिंग तरेट रोम कैंपिंग तौदुना लैरी अमसुंग थाईलैंड गी उमंगदा अतोपा रिफ्यूजी लिसिंग अमा हेनबना लोटलगा लैरी हाइना थॉमसन ना क्लेम तौखे ऑक्सीजन वाटपदगी दिल्ली गी हॉस्पिटल सिंगदा ककंगाउनरे कैपिटल सिटी दिल्ली गे अनाबा मसिंग नोंगमगी हेंगलकपना मरम ओइरगा हॉस्पिटल सिंगदा ऑक्सीजन यामना मथौ ओइरकपदगे ऑक्सीजन सिलेंडर सिंग वाटपगी अवाबा चाउना मायोकनरे हिरम असिगी मतंगदा सीएम अरविंद केजरीवाल ना हाइख्रे सेंटर ना ऑक्सीजन दिल्ली दा मरंग काइना पीबीद्रगदे अनाबा कया सीबा याना लैरे भागना मखा तारादुना हौजिक दिल्ली दा पुंग 8 12 फाउबगे ऑक्सीजन लैरी मसिगी मतुंगदा लोइख्रगनी अदुना अनाबा सिंगी मराइबक तंबा ngamdre गवर्नमेंट अमदे प्राइवेट हॉस्पिटल सिंगदा हौजिक अंगकपा फंगना अनाबा सिंगना पैदुना लैख्रे मुंबई दा लैबा ओल एज होम अमगे मियो 59 पॉजिटिव ओइरे नाउपुरीबी डीएसपी शिल्पा साहुगी मथौक तमजनिंगाई ने लैबाक असिगी खमथेंगना कोविड लाक्सिननबा वानरिबा असिगे फ्रंट लाइन वॉरियर अमा ओइना लांथेंगनरिबी डिप्यूटी सुपरिटेंडेंट ऑफ पुलिस डीएसपी शिल्पा साहू की ड्यूटी तमजनिंगाई ओइरे सारबा नुंसा अमदे अवाबा कया नाथैरगा मसागी मथौना लुई खंजबी असे नाउपुरीबी अमसुने महाकना मखुता सई अमा पाइरदुना लंबी चटपासिंगदा कोविड की गाइडलाइन मपुंग फाना ngaknaba मियामदा खंगहल्ले माओइस्टना सोहलबा छत्तीसगढ़ गे दांतेवादादा मथौक तौरिबे डीएसपी असिना मसागी अमदे मबुक नुंगदा नाउपुरीबा अंगांग अदुगे खुदोंग थीगदबा कया अदु नाथैरगा मियामगिदमक खलगा मथौक तौबगिदमक माइकई कयादगे थागतनरकले।